Masi moribu powder, Kuki Zogi, Airspace the helicopter pairaklabadi, kapthagani haina village volunteer Ukhrulna laothokkte. Ukhrulna tangku singna helicopter services na duna infal satpada Kuki Zo Airface sizna riba asi leptrabadi kapthagani haina tingma thamkre. Village volunteer Ukhrul gamkai gi media sale thadorokpa sel matungina tha asigi taranipanam sungtaram mapanda Mongkot sepu area da drone pairakpa thengnikhi drone adugi haurakpham tigalubada sikibung sarkafung kuldagi pairakpa oiramkhi karigmu makhata Kuki Zogi area da drone pairakpa tarbadi kapthagani drone adu thagalakkiba adugi mari leinana satharakpa action khudingmakta khul aduna afapata pugadabani hairi Ukhrulagi kunja kaya Ukhrul Imphal helicopter services na duna chatli helicopter adu Kuki Zo singna kaihoba oina Kuki Zo area da name na paidi maram aduna tangku singna helicopters sijinnaduna Imphal chatpa matamda makhoigi airspace ta sijinnagdabani karigumba makhata na Kuki Zo ki airface sijinnaba tarbadi helicopter adu kapthagani haibagi wafam thamlakle Kuki Zo Council and Manipur government same the Yakiwid Maktamakoi MLA Singbu social boycott Torkibadu Kudaktagi Handukle Heidi Kuki Zo Council gi Information and Publicity Secretary Thador Pasaraman High Sayesigi February Angan Basarukta same Kiba Anubu Manipur government the Sar Yakiwid Makta Tha Dugi Mangada Kuki Zo Council gi Cabinet Laukiba Warepna Kuki Zo MLA Singbu social boycott Taunaba Warep Loki, Houjik Oigli Piba Masi Yinglaga, Amadi, Aikoi Amata Oina, Leminaduna, Taksin Bagi Matok Tarakpa, Kuki Zo, Council na, April Kumapanda, Mipam Pang Tokuna, Kubna Kandar Matungda, social boycott Asi, Handokna Warep, Lord Kibani. Warep Asina Maram Oiraga, Kuki Zo, MLA Singi Marakta, Tamlamba, social boycott Adu, Nasidagi cancel, Tauri, Hairi. Kuki Sinanaga Misam to Fazing Kromasi, Phao Taduk Tribum, Sumakogi, Marie Makong, the Kangana lady, Singi Mayok Tangasi Manipurinaga, Namnataba, Sing Amaditam, Animakta, Masing Yamaba, Miam, Wakat Mipam, Yauna, Rail Sing Makongzen, Sin Cray. Lailun Wi-Fi Kulakpa, Lalboy, Wi-Fi had with me, see Faduna, Mangonda, Wang Pong, Sataraba Matamda, Fazin Kiba Nagato, Kilanga Langzin Kangbang Gamgani, Gamena, Punkumari Manunda. Kulakpo si Fadna Wang Pong Sataduna houjik phao langla langjin amata khangdana leiriba thudok sigi matangda miyamda singmadu khangan gadabani haina Naga People's Union demand tawrakli ngasi Naga gi tongan organization singapuna Manipur Press Kapta pangthokkiba phaugi mifam amada Naga People's Union Imphal gi President M Nganran Mina hai Manipur asi sana leibak oidre government su pickup thokpiro ngasi Kari amata Kangzin Usinadana Saduna Labidaganu. Oigadaba Lambida Chassin Biro, MLA Masil Kunduna Labasi, Miamna, Tanning Dre. Nasinaga Women's Union Kiming Makada Ukhrul Chanapati Taming Long Sandel Nonema de Kanglato Minisimapum Sing the Wakat Kongzang Sing Sataki Bane. Sataki Kongzang Sing a Sigasar Ama Imphal Su Naga community. Imphal Sinduna Tampaki Taman Mapam Kayadagi Lapa, Masing Yam Naga Sing Sarkuyaduna, Sekongi Tribal Market Miam Wakat Mipam Sataki. Wakat Mipam Sataba Matung Mapam Adudagi Miam Adu, New Sekon the traffic point Pauna Kolokaya Lauduna, Radimus Satki, Nasipung Maron Taba Duida, Satkiba Rally Duda, Palm Toktok Toktanaba, Manipur Police, Maike Degi Akanba, 16 Tarons Lakat Ki. Kuki militants in the Misam Taru Fazin do not Tamba the Natana, Makoigi, Marima Kong Amata, Kanganda Haibasi, Adukimatic, Tamoy Sokpada, Natana, Amadi, Haifam Kandan White of Fawi, Makoina Pazin Kiba mi Trani Pangi Manu, Lipi Angang, mi Trani Toy Tadok Laga, Mitar Pazin Duna. Tamoruga si Atuba Matamda, take the Kaidan Tador Kutabani, State Amadi Central Langang Kuki militants in Kariguma Tabok Satar Glaba, Pauba, Karigidamak Makoina. Yokatuna Tamlibano. Lengak Laitring Manunda, Lamdam Sigi Miamna, Lengak Semba Pamani, Pamnaki, Adubu, Nasi Lengak, Later Matam Asida, Lengak Singna, Mank missing Tidoknaba Honadriba Karigino. Thong Asi, Mapi Mapa, where you sing a
maithiri amadi matik sadre haina takpani mahangna hai thiba khangna leiriba naga turuk nupa asi atuba matamda naga miyamda sinabiyu kuki kanglup asin lamdam sigi yellow puruk mitei amadi nagada onsiduna ngasi phawba irang sagatuna leiriba sisu ngasi phawba makoigi manadana laithokli adubu aikoina makoida manadana lei haiduna kuki singna ngaksau thelibasi kanagi mapalduna haibasisu kopna khanapum thoi legang kuki militant singda thongna haptuna makoina tongningbata tawhanba thamlibasi manipur miyamna pamdi hanusu makha takhi nakalam romda kuki inpi manipurna mangkhiba mising asi makoina fadi haibasi khwaidagi masing thiba amadi christian ama oina yamsu ikai ningaini makoigi mitrain pan fakki matamda punna faraga tongan bu puki haibasi asigi sab kudam sangdam leiba ngaktani kuki kanglu asina karma matamda asumba nganglakani haibasi khangba ngamde pasir ahum hatkiba dusu kuki singnani haibasi mipum kodingmakna khanglaba ngaktani kuki inpi manipurna aranba ngangba toktuna asumba satpa honebiu hainasu Masi kangbai makhatana pedu wapum kaya hongdorakhi Maraksida Nagamism Taruk Pakibadu take the Kaidana to Matam Taduru Haina, Usiwa Kawi, Women's Society Sindangasi Mayan Infal, Assembly Constitution Gimanums and Leba, Usia Kawi Kulgi Ground Soup Wakat Mipam Pam Cray. Peshalakpada Sanabigi Pauda Malaysia ki konung Kuala Lumpur tampang to kiba drama to Shiba World Yoga Sana sampai di sini kunturuk te Manipur ki yoga sana roi sing song na mai pak na India ki masung state segi mingset purak pangam kre India ki tina Manipur nu pa masung ni pisa na roi pun na traum te saru yakiba gold nipan silver mangam su bronze hum yaw na pun medal teratur loduna song na mai pak na India ki masung state segi mingset purak ke Manipur ki sana roi sing masung coach Dr. Labuk Tongbam Sivananda Sharma ngasi Imphal airport ta tung na na Miyamna harau toram okay. Library and Sporting Organization Lipso Hianglam Wabgai National Puntaruk Suba Arambam Somrandu Ningsing Kumon Lake Kam Knockout Kendra Wise Bo Open Kang Tonalising Kuntaruk Sidagi Organization Sigi Sanglen Manakta Leba Samurai Lakpum Yok Sendra Sharma Mandapta Hogdokre Matangda Jun Kun Paupata Satagadoriba Kang Tournament the Manipur Tongan Mapam Sing the Kangkul Puna trying to serve Yari SDC Samuru Infal West Duna Samuru Mangali Kai Ground Play Ram Sataba Nisuba Maisu Samuru Zigong Trophy 9 Men A Side Village Open Football Tournament Sing Kundrum Sanakiba Nisuba Quarterfinals Apunba FCB na 2 Brothers Bu Ahum Amada Maitiba Piduna Semi-Final Yoksin Kre Rajasthan ki Jaipur Pangthokiba Wako India National Kickboxing Championship ni Kuntarukta Kickboxing Association of Manipur ki team na gold tar mari silver ahum amasung bronze tarit yauna medal kun mari logduna sauna mai pak na halakre madang samni from tongan ba pauk sik mari pauk tum jari memum kana kulum jari